National Highway 37 Imphal Jiri Lambi gi Kaimaida gas bullet amadi oil tanker singda Kuki militant singna nongmai kapsilakpagi thaudok thokraba matunga petroleum amadi bulk LPG driver singna steering paidabagi khongjang changsilamba adu Manipur lainga kaya sinaba ama purakpadagi handokre mahusagumna highway asida gari chenba hauragani haina lauthokre coordinating committee petroleum and bulk LPG drivers samadi petroleum transporter association ge mihut singa chief minister and birena madi chief secretary ga unaraba matungda driver singna makoina changsilamba steering paidabagi khongjang adu handokle haina lauthokibane coordinating committee amadi lainga kayanaba purakiba wafam sing adugi manungda Imphal Jiribam lambi da hanadagi laiba CRPF company asigi mathakta ahenba CRPF ki company ahum thamba gari da attack tawrakpa matamda khudakta khud hanba lainga ki mitheng makhada highway da chatliba driver sing the wireless set piba heavy recovery amadi towing truck sing Kotlian Irang nungba amadi kaimai da thamba concern SP gi makhada highway da arm miscreant chathok chasin tawdana baning thina check tawba highway da thokhaning da bathodok wathok thokpada victims sing da compensation natraga ex gratia pibagi thabak home department ge rule matungina pangthokpa mathau tawringai da driver laikhidaba yaurakpa matamda yumgi miyoi singda thabak pibagi thabak laingakna case ki matungina khanaba haiba wafam yauri tungda impact news ka akhanana unaba amada chief minister amade chief secretary ga unabada yauruba driver thangjam chandrakumar maitaina highway da mathau tawriba driver sing asidi lamdama sida leiriba furup kunthra manga henbagi thabak tawjabani furup amakhakki khallaga thabak tawbanate kaimai da thokhiba thaudok yamna nungaitaba thaudokni asigumba thabak thawram sing asi tungda amukhana thokhanbigano driver singbu ningthina thabak tawhanduna miyamgi seba tawhanba ngamhanbiyo haina phongdokhe chief minister amadi chief secretary unaba aduda all Manipur petroleum products transporters association gi president A Tamphaya yauna association asigi mihut kayasu sarukyakhi हौखिबा तांग ट्रा टो का अखोई कईमाइदा थोनिंगदबा थौदोमा थोखिबदुना मरम ओइरगा अखोइना ड्राइवर मयाम अखोई पुनसिनदुना पुनिंग कमिटी हाइना अखोई सेमगा अखोई डिमांड जे फंगदिबो अखोइना तवरखिबा स्ट्राइक अदो स्टेट गवर्नमेंट गा यानबो पोरकपदगी स्ट्राइक अदो अखोई हौजे ngasiदगी हंतोकसरे अखोई हानागी फिबमदा ड्राइवर सिंगना मागी थबदो तविनाबा अदो हाइजेरे अखोई चिराबा मतमजिदा अखोई स्टेट गवर्नमेंट ना सिगुमबा अचौबा थौदा अमा लौबिबिसो अखोई ड्राइवर सिंगी माइकैदगी अखोई स्टेट गवर्नमेंट बो यामना हारावा थागतपा फोंदोकसरी अखोई ड्राइवर सिंगना हाइजनिंग मामा लई मधुदी ड्राइवर अखोई मियांगी दमक्तने मणिपुर सिदा लेरिबा प्रुक खुदिंग मकिदा हवाजे कथोगा अखोई गाड़ी थौजरिनी अखोई लान लौबनते इचम चनबा सिनमी अमनी प्रजा मियांगी दमक कथोगा लेजाबने मतुंग सिगुम थोनिंगबा थौदोखे मतुंग जो अमुअना थोन बिगनो हाइ